Lakhipur Online Pathokzaba Megi Tang Kunipan Sagol Sinumit Ki Khomjinba Pao Tabirase Ahanbada Marui Pao Barak Tampak Jila Humda Ngasi Idu Joha Ki Thauram Pangthoknari Numidasiga Mari Lenana Assam Gi Rajyapalna Yaipa Pauzil Pikre Higher Secondary Parikhada Chada Humpu Manga Madi Masidagi Hena Phangduna Mai Paklakraba Mahiroi Singbo Ikai Khumnagadori High Court की permanent bench लिंखना बगी मियाम की इहो कनखलगले जुलाई 13 मिहुत कांगबो मना चीफ जस्टिस काउनगदौरी मिटोप चंगसिलकपा अमसुंग मिसिंग हेंगलकपगी अहोंगबगी मतंगदा यिंगसिनबा केंद्रगी अवांग बथाकी कमिटी सेमलगनी अमसुंग नीट यूजी वहांगसेल लिकोबगी थौतोक्ता नौना मियोय अनि फाजिन की बगलोइनना पुन्ना मियोय 13 फाजिन ख्रे हौजिक मपुंगोय पाउ ताबिरसे Laibak sin batung na pangthok pagaloinana Barak Tampak ki jila humdasu Islam lining chatpa miyoi singi senglaba Idu Joha ki thoram ngasi harau tayam na pangthoknari Nubidasiga mari lainana Barak Tampak ki jila humgi idga sing ningthina sem sakre Silchar gate khola idga dangasi ayukta Silchar Boro Masjid ki Sahi Imam Maulana Sabir Ahmed na Eid ki namaz lamjing bigani Amaromda Tikor Bosti Idgada Silchar Alia Madrasa gi Muhaddis Maulana Maqbul Husena namaz ki thorum pangthokani Hailakandi jila gi Katlisora bus stand Idgada maming lairaba Sariful Hokna Idga gi namaz lamjing bigani Amaromda Hailakandi town Idgada Maulana Taibur Rahman Laskorna namaz lamjing bigani Sribhumi Jila gi Karimganj town Idgada Idu Joha gi senglaba namaz Maulana Hafiz Mufti Iran Hussein Kasimina pangthokani Amaromda Sri Gauri Umarpur Idga Moidanda Awang Nokpok Bharat ki Amire Sariyat amasung Saikhul Hadis Hazrat Maulana Yusuf Alina Eid ki namaz lamjing bigani haire Idu Joha ga mari lenana Assam gi Rajyapal Lakshman Prasad Acharjina yaipa pauzil pikre ngarang Rajyapalna mahaki pauzil dahai Idu Joha na kathokpa nungsi Sanaba Thaujal Thajaba Masung Bachil Manaw Oibagi Eternal Value Singadutli Mahakna Khunai gi Kangluk Khudingmaki Marakta Nungsinabagi Mari Adu Chesilhanduna Santi Leiba Amadi Amana Amabu Ikai Khumnabagi Wakalon Galoinana Idul Azha gi Kumayasi Pangthoknanabagi Apil Tawki Thabaki Pao Lakhipur Senior Secondary School Fulartol Kasarda Physics subject ki ozama launa bagi tarkas kauri mahi gi thak sakanglaba university amadagi physics da master degree loiba oigodabani loinana B.Ed loiraba amadi hanadagi experience leiraba candidate singda hena khudongchaba pigani Educational certificate, passport size photo amadi experience certificate ka loinana application pisilakadabani darkas pishan bagi aroiba numit June gitang mangani Akupa marol gidamak school asigi contact number 95774 20251 number asida pau phauna naba Lakhipur Senior Secondary School Fulartol gi principal Laisram Gulab ki maigi degi khangalakli Khangan jaba ma Lagliba June thagi tang taret nongmaijing nimit ki ayuk ki pung tara taba matamda Barak Bili Maitei Convention na silangduna Sonai Kalibari Laiseng ki manakta leiriba Sonai Larikon Sanglenda handak chahi gi Higher Secondary Parikhada Chada humpu manga amadi masidagi hena phangduna mai paklakraba Barak Bili gi Maitei Mahiroi Singbo ikai khumnagadori hairiba thoramasida Mahiroi amadi makoi gi ahlaman singna saruk yabinana ba haijaba kaloinana makoi gi mark sheet Lagliba June gi tang mari gi manungda WhatsApp number 93650 number asida thajin biraknaba Barak Bili Maitei Convention ge Assistant Secretary Laisom Biralal na khangalakli High Court ki permanent bench linkatna bagi dabi mangda thamduna ihawasi amuk hena kankat hangani haina High Court bench demand implementation committee Kasar jila masana lauthokre thoromasiga mari lainana pangthokpa paumi singi mifam amada ngarang committee asigi president Juba Kumar Sahana wapamasi phongdokibani lagliba me thagitang kunthra dagi barak sinba thungna miyamgi oiba mass signature campaign ama hogani haina mahakna makata na khanganki ihawasida signature lising kunmangarom khongkat nabagi pandam thamli committee asina High Court ki permanent bench ama linkhatna bagi dabi asi kumja lising ama gachamapan marfu gi matamdagi hauna taroklaba dabi ni haiki ahanba oina district bar association gi member singna hodokibani
Matam sangna chatharakpa dabi asi thabak oina pangthokpa tarabadi Barak Tampak ki jila ahum Kasar Sribhumi amasung Hailakandi yauna Dima Hasau jila ki miyamdasu hakthengnana kanaba phangani haina mahakna phongdokhi. Chahi asigi February thada Assam gi Rajyapal dabi asida positive oiba paukum piraduna wafam asi Chief Secretary da thakre hairi. Masigi mathakta High Court ki Chief Justice ka unanaba haijakiba dusu ayapa pire. Lakliba July ki taratarukta Barak Tampak ki jila ahum amasung Dima Hasau ga loinana miyoi 12 romna sabe mihut kangbo ama High Court ki Chief Justice ka unaduna permanent bench linkana bagi dabi adu thamgani haike. Mihut kangbo sigi maigedagi vision document ama puthokani masida Barak Tampak ki mathau taba infrastructure amasung bench linkat pagi kanaba singi matangda akupa warol sing thamgani hairi. Paumi singi mifam aduda Taimur Raja Chaudhuri, educationist Dr. Bibas De, advocate Santanu Naik, social worker Kamal Chakraborty, cultural activist Nikhil Pal, advocate Devomita Chakraborty, Rasaraj Das, Indranil Bhattacharya chingba atei saknair bamioi kaya thoromatuda sarujaki. Ain na yadaba mawongda mitop sangsilakpa masung missing hengalakpaga loinana Kanglup ki marakta ahongba lakpa piba masi Assam khaktagi oibanate masi national security cultural identity masung social balance ngakpada achoba singnaba ma oire haina Chief Minister Dr. Himanta Biswa Sarma na phongdokre. Pradhan Mantri Narendra Modi na lauthokiba mitop changsilakpa masung missing hengalakpaga mari leinaba awangba thaki committee semgadoriba si taramna ukladuna Dr. Sarma na ngarang social media da warep asibu mangjawna na ubangamba achetpa warep amani haina singthaki. Mahakna hai committee asina missing hengalakpagi ahongba sikupna nainagani amadi masigi achetpa waroi sinama parakani. Masigi mahi oina leibaki national security hena mapangal kankhatlagani haina mahakna makhatana phongdoki. Assamda matam sangna thokliba phibam asi thingbada warep asina achouba mateng oiragani haina mahakna thajaba phongdoki. Medical gi undergraduate course in the ming Chennabagi pangthokpa NEET UG exam gi wahang se leak oikibaki thodokta Central Investigating Agency CBI na miyoi ani amaga su phajinkre. Thodok asiga mari lainana hojik phawbada Delhi, Jaipur, Gurugram, Nasik, Pune, Latur amasung Ahilanagar dagi punna miyoi 13 phajinkre. Thodok asigi matung ina CBI na leibak asigi tongan mafam nipumapan da thihumbagi tabak chathaki. Thihumba aduda mari leinaba chechang, laptop amadi mobile phone na chingba kaya masu phagatki. Panba yabadi wahang se leak oibaga mari leinana mamangi megi tang ahumda pangthokiba NEET UG gi parikha du cancel tawkibani. Lakhipur online channel asibu yengbiriba singna paw asibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu. Aroibada maruoiba paw amukhanna Barak Tampak ki jila ahumda ngasi Idul Juha ki thoram pangthoknari numit asiga mari leinana Assam gi Rajyapalna yaipa paujil pikre. Higher secondary parikada chada humpu manga amadi masidagi hena phangduna mai paklakraba mahiroi singbo ikai khumnagadori. High Court ki permanent bench linkhanabagi miyamgi iho kankhalakli July 13 ta mihut kangbo mana Chief Justice ka unagadori. Mitop changsilakpa amasung missing hengalakpagi ahongbagi matangda yengsinaba kendragi awangba thaki committee semlagani amasung NEET UG wahangse likoibaki thokta nongna miyoi ani phajin kibaga loinana punna miyoi 13 phajinkre. Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare.